Manipur top channel mai kai digi yefa pawjal pizari happy new year aduga ngasi phongbasi phongna January gi tang amada wat nupi kun ga taru hatkhi kunna mathanta sijaki amasum nifu gani toy namduna phamlana khi Imphal da phongba tungan tungan ba paukse singda nupi angang singda sathaba miwot minai mihat mipun singi pauda yumpham oiraga satliba sahi english singani ga tarama panda phonggi ba pauksing khomjilaga women action for development watna ngasi thadorakpa serol amana crime against women gi case sahi asida chaniga humpuga taruk thoki haina phongdorakle watna puthokpa report asida hai madudi kumja english singani ga tarama panda nupi kunga taru hatkhi atopak nupi kunna masa mathanta sijaki amas nupi nifugani thoina namduna phamlana bikhe watna tungan ba NGO CSO amadi local budi singa english sing aniga amadagi hauna awareness program kya paikhat paga loinana victim oheurabi singda mateng pangnaba thingnanaba hotnaduna lakli adubu masina kadai phawba kanaba purakpa natraga society asida ahongma purakpa ngamlabage haibasi wahang ama oiri miyamna kadai phawba issue asibu haksinna lawbage haiba nainaba yai loinana laingakna miwot minai hanthanaba amadi nupi angangi phibam phagatnaba kari paikhatlabage haiba asine development haibasi miyamna pura dalan arang ara lambi thong phagatlaga sakhotle haina lauri adubo fil asida thabak tawriba body ama oina development haiba asi miyoibagi pukning wakhal amadi haksangi phibam phagatpa asi yaudrabadi sakhotpa haibasi oithoktabani haina serol asina hairi serol asina nupi angangi matangna palladun hai kanana victim oi kanana mara leiba haibadi accused oiri haibasi punama khangbasu yauni khangdabasu yauni adubo fil asida thabak tawba ama oina thamjaningmadi ina khunba yaitong phamdongba khanghaudana paisa paikhalakpa singna crime sathari khulai paiba singa samnariba kangbuna su sathari laingak loising officer singna kankhatpi okil kharana sel tali case yaithokli nakal amaromda victim oheurabi sing ninghanari kanana su hanna yengdre sarkarna su makhoibu penanaba tawdri nongmonomogi awaba hengalakli hingningwa phawdaba mising nongmonomogi hengalakli haurakliba naharol singda karino tawdokse karino makhoina khangadoribase achumbadara aranbadara khanpham khanglaktaba mawong amane adubo khandabasu yaroi amaromda state government nasu central government ki makhara tawhom thokpa kya tawri mipum khudimak nadi masi khanglamgani haiba thajade karamna miyambu gyan tahangani lairik laisu ahaibasu haitabasu nongmagi atia paknu wangkhalagli postagi mamal makhal makayagi kumbai phiyong asida aikoi punamak yaudaba yadaba maramna potjana mapung oina yalaba potlam sing sari ba aikoi karigi naroi public hospital singna lairiba anaba khudingma haksel gi phangpham thokpa sing lairaba singna phanglibra karigi private bank hospital school laklibana punama asi nainadaba sukya yadaba ngaktene akhang ahi kyana ngangli lauri nainari adubo nongmagi sara talibasing asidi sara nama tanaba hotnabada awaba oiri mifam phamdaba khongsa chatabusi yade makoidi nakal khudimaki mayeng miyeng phamne taphom thokpani haiba serol asina makha tana phungdurakli thank you